Ngasisu mahausaꯒꯨꯝ miyamgidamak nungairaba phunga wari ama puduna laksari wari asibu thabirakpana Anamika wari mamingna matik leiba ningthongna Rajkumari lawkhiba thaina mamangaida ningthau panba lebak amakhak leirami lebak asigi ningthau asi naha oiriba wangchauba masak matau yamna phajaba oirami adugi mathakta ningthau asi mayum makaisu pandriba pakhangni ningthau asi adugi matik mathongna leiba kigandaba magi marebak amadi prajasingidamak adugi matik khanjaba ningthau amasu oirami ningthau asigi adugumlaba matau kaya asida lebak asigi prajasingnasu ningthau asibu adugi matik nungsina sonarami ningthau asigi ni hairabadi praja miyamsing adu magi ngamjaba mateng kaya hainaruba haunaruba tawdana pangnarami nongma ningthaudu magi lanmi kharaga loinana sagol amam tongduna lamkoiba sumlaklami makoina sumlakwa matamda asabu umang amagi manungda yausilaklami chawbu umang adugi mayai jangsilakpada ningthau amadi magi lanmising aduga lambi lana chatnakhiduna ningthau adu lanmising adudagi tongana tahurami ngaihak ningthaudu matanta sagol adu thauduna sumchatlambadagi warakpa amadi jaklamaktuna magi sagol adu Zauraba masa mareng ningthina pungba upambi amagi makada khamduna sagol adudagi kumtharaga upambi adugi makhongda phamthaduna mana lambida chaklamak matamda chana bahaiduna purakpa magi asa thaksing yomba khawadu hangdoklami ningthau aduna magi khawadu yauriba chanaba adu ama hek lakthoklaga chana bahaiduna segaiba matamda chanaba adu hekta segaibaga kakseng ama yaudun leirami ningthau adu kakseng adu ubada kakseng adu chajarasu kanna chanaba adu kakseng adu loinana lemaida thanami aduga khawadu yauriba atopa sanaba mamu lokthoklaga chage haina muktorami matam adudasu chanaba adu chage haiduna heksegaibaga kakseng ani homamuk yaudun leiramle hadaga muksu ningthaudu kakseng sing adu chajarasanu kanna chanaba adu lemaida muksu thamlami handa muksu ningthaudu magi khawadu dagi chanaba mamuksu lakthoklaga chage haina tawbaga kakseng wari manga amuk yaudun leiramle asumna hanjin ningthau adu ge sa thak yauriba khawadu yauriba chanaba sing adu amamam toina sum lakthoktuna chage haina yingma matamda kakseng mayam yauduna adumak leirami ningthaudu mana purakpa asa thaksing loinamak leimaida loina thamlami magi sanaba amata lemhaudri ningthaudu kakseng sing adu yenglaga saubugi mahut nokfet tawna machinda soli kayada lamna saribadu chajarasanu haina lambadagi akoina lambana helibani asum haiduna kakseng sing adu da noklaga yenglingai kakseng sing adugi maraktagi amana hairai he pukjil chawba ningthau ai pele nangi sanaba haiduna purakpa nangi asa thaksing ase ꯑꯩꯈꯣꯏꯗ ꯀꯔꯤꯁꯨ ꯑꯁꯥꯎꯕ ꯇꯧꯗꯅ ꯄꯤꯖꯕ ꯅꯍꯥꯛꯇꯤ ꯑꯐꯕ ꯅꯤꯡꯊꯧꯅꯤ ꯀꯛꯆꯦꯡ ꯑꯗꯨꯅ ꯑꯗꯨꯝ ꯍꯥꯏꯔꯛꯄꯗꯨꯗ ꯅꯤꯡꯊꯧꯗꯨ ꯌꯥꯝꯅ ꯉꯛꯅ ꯀꯔꯤ ꯀꯛꯆꯦꯡꯅ ꯃꯤꯔꯣꯜ ꯉꯥꯡꯕ ꯀꯛꯆꯦꯡ ꯑꯗꯨꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ ꯑꯩ ꯀꯛꯆꯦꯡꯁꯤꯡ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅꯤ ꯅꯪꯅ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯄꯨꯛ ꯊꯜꯍꯟꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯌꯥꯝꯅ ꯄꯦꯜꯂꯦ ꯍꯥꯏꯌꯨ ꯅꯪꯅ ꯑꯄꯥꯝꯕ ꯑꯃ ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ kakseng ningthau adugi wafam aduda ningthauduna hairei he kakseng ningthau aigidi karisu pamali jati aigi oinadi hauji karisu watri kakseng ningthau aduna makha tarai wali nangi punsigi panthung tungi lambi yamna wali hauji thangnaba lebak asigi Rajkumari asi luhongnabagidamak bor kana thiri magi bor asi isam chamba ningthau Rajkumar amana hektu oiba yade Isorna magidamang hanana bor ama tamduna thamkrabani madu thengnadribagi kana thiribani bor aduda chengadaba mogulsing adi minungsi chawba pukjal sengba mathongna maringjel leiba sina singba asi oigadabani aina sum uba matamda bor ado nahak noigadaba mali phare kariguma nahakna Rajkumari si khongoli khalabadi nangi mateng aina soidana pangani nangna aigi mateng pamna kumatam aduda nahakna thengnaba kakseng ama hektada ai banglau ai nangina nakta soidana lakani asumna wari ngehak sanaraba matungda ningthau adusu
ꯀꯛꯆꯦꯡ ꯑꯗꯨꯗ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨꯗ ꯇꯣꯡꯈꯠꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯈꯔ ꯆꯠꯂꯕ ꯃꯇꯨꯡ ꯑꯆꯧꯕ ꯀꯩ ꯑꯃꯈꯛ ꯃꯈꯣꯡꯗ ꯆꯥꯎꯔꯕ ꯇꯤꯡꯈꯪ ꯑꯃꯅ ꯊꯤꯟꯗꯨꯅ ꯋꯥꯅ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯂꯩꯕꯗꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯀꯔꯤꯁꯨ ꯑꯀꯤ ꯇꯨꯖꯨꯡꯕ ꯌꯥꯎꯗꯅ ꯀꯩ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯀꯩ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯌꯨꯔꯤꯕ ꯇꯤꯡꯈꯪ ꯑꯗꯨ ꯂꯧꯊꯣꯛꯄꯤꯔꯒ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗꯒꯤ ꯍꯤꯗꯥꯛ ꯑꯣꯏꯕ ꯌꯥꯕ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯍꯦꯛꯂꯒ ꯀꯩ ꯑꯗꯨꯒꯤ ꯑꯁꯣꯛꯄꯗꯨꯗ ꯍꯥꯞꯄꯤꯗꯨꯅ ꯃꯥꯒꯤ ꯌꯥꯜꯂꯤꯕ ꯐꯤ ꯑꯗꯨ ꯃꯆꯦꯠ ꯑꯃ ꯁꯦꯒꯥꯏꯔꯒ ꯀꯩ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯀꯤꯕꯤꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯀꯩ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯃꯔꯨꯞ, ꯅꯍꯥꯛꯅ ꯑꯀꯤ ꯇꯨꯖꯨꯡꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯑꯩꯍꯥꯛꯁꯨ ꯅꯪꯒꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯃꯇꯦꯡ ꯑꯃ ꯄꯥꯡꯖꯒꯦ꯫ ꯅꯪꯒꯤ ꯑꯄꯥꯝꯕ ꯀꯔꯤꯅꯣ ꯍꯥꯏꯌꯨ?" ꯀꯩ ꯑꯗꯨꯅ ꯑꯗꯨꯝꯅ ꯋꯥ ꯉꯥꯡꯂꯛꯄ ꯑꯗꯨꯗ ꯅꯤꯡꯊꯧꯗꯨ ꯌꯥꯝꯅ ꯉꯛꯅ ꯍꯥꯏꯔꯛꯏ, "ꯅꯍꯥꯛꯁꯨ ꯃꯤꯔꯣꯟ ꯉꯥꯡꯕ ꯉꯝꯕ, ꯉꯁꯥꯏꯒꯤ ꯀꯛꯆꯦꯡ ꯑꯗꯨꯁꯨ?" ꯅꯤꯡꯊꯧꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯀꯩ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯑꯣ, ꯅꯍꯥꯛ ꯀꯛꯆꯦꯡ ꯅꯤꯡꯊꯧ ꯑꯗꯨꯒꯁꯨ ꯊꯦꯡꯅꯔꯛꯂꯕ꯭ꯔꯥ? ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯅꯍꯥꯛ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ?" ꯅꯤꯡꯊꯧꯗꯨ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯇꯨꯡꯗ ꯍꯥꯏꯔꯛꯏ, "ꯑꯩꯁꯦ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯈꯜꯂꯤ." ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯀꯩ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, "ꯑꯈꯪ ꯑꯍꯩ ꯀꯌꯥꯅ ꯑꯁꯨꯝ ꯍꯥꯏꯅꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒ ꯂꯨꯍꯣꯡꯒꯗꯕ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒꯤ ꯕꯣꯔ ꯑꯣꯏꯒꯗꯕ ꯃꯤꯁꯛꯇꯣ ꯑꯆꯝꯕ ꯃꯤꯁꯛ ꯅꯠꯇꯦ ꯍꯥꯏꯅꯕꯅꯤ꯫ ꯑꯩ ꯅꯪꯉꯣꯟꯗ ꯊꯥꯖꯕ ꯊꯝꯃꯤ꯫ ꯅꯍꯥꯛꯅ ꯁꯣꯏꯗꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯐꯪꯒꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯑꯔꯥꯏꯕ ꯈꯣꯡꯆꯠ ꯑꯃꯗꯤ ꯑꯣꯏꯔꯣꯏ꯫ ꯆꯥꯎꯔꯕ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯎꯃꯪ ꯑꯁꯤꯒꯨꯝꯕ 8 ꯂꯥꯜꯂꯕ ꯃꯇꯨꯡꯗ ꯆꯥꯎꯔꯕ ꯀꯣꯅꯨꯡ ꯑꯃ ꯂꯩꯔꯝꯒꯅꯤ꯫ ꯃꯐꯝ ꯑꯗꯨ ꯇꯝꯅꯅꯤ ꯅꯍꯥꯛꯅ ꯆꯠꯀꯗꯧꯔꯤꯕ ꯑꯁꯤ." ꯀꯩ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯑꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅ ꯀꯣꯅꯨꯡ ꯑꯗꯨ ꯌꯧꯅꯕ ꯆꯠꯀꯅꯤ?" ꯀꯩ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯔ ꯆꯠꯂꯕ ꯃꯇꯨꯡ ꯑꯍꯜ ꯌꯥꯝꯅ ꯑꯣꯏꯔꯕ ꯍꯅꯨꯕ ꯑꯃ ꯊꯦꯡꯅꯒꯅꯤ꯫ ꯍꯅꯨꯕ ꯑꯗꯨꯒꯤ ꯃꯐꯝꯗ ꯅꯍꯥꯛꯅ ꯀꯛꯆꯦꯡ ꯅꯤꯡꯊꯧ ꯑꯃꯗꯤ ꯑꯩꯒ ꯊꯦꯡꯅꯔꯛꯄꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯤꯌꯨ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯣꯏꯔꯕ ꯍꯅꯨꯕ ꯑꯗꯨꯅ ꯅꯪꯒꯤ ꯅꯐꯝꯗ ꯔꯥꯖꯀꯨꯃꯥꯔꯤ ꯐꯪꯅꯅꯕ ꯈꯣꯡꯆꯠ ꯑꯗꯨ ꯆꯠꯄꯗ ꯃꯇꯦꯡ ꯆꯥꯎꯅ ꯄꯥꯡꯕ ꯉꯝꯒꯗꯕ ꯄꯣꯠꯁꯛ ꯈꯔ ꯄꯤꯔꯛꯀꯅꯤ꯫ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨ lꯧꯔꯒ ꯅꯪꯒꯤ ꯈꯣꯡꯆꯠ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯆꯠꯂꯨ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕꯗ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯂꯛꯂꯕꯗꯤ ꯎ ꯄꯥꯝꯕꯤ ꯑꯃꯍꯦꯛꯇꯗ ꯑꯩꯕꯨ ꯀꯧꯅꯕ ꯍꯥꯏꯌꯨ." ꯑꯁꯨꯝꯅ ꯀꯩ ꯑꯗꯨꯅꯁꯨ ꯅꯤꯡꯊꯧ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤꯗꯨ ꯐꯪꯅꯅꯕ ꯄꯥꯎꯇꯥꯛ ꯀꯌꯥ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯗꯨ ꯀꯩ ꯑꯗꯨꯗ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯔꯝꯂꯒ ꯀꯩ ꯑꯗꯨꯅ ꯇꯥꯛꯂꯛꯄ ꯑꯍꯜ ꯑꯣꯏꯔꯕ ꯍꯅꯨꯕ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯇꯣꯡꯂꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯊꯧꯗꯨꯅ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯀꯩ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯃꯛꯅꯤ꯫ ꯎꯃꯪ ꯑꯗꯨꯒꯤ ꯆꯥꯎꯔꯕ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯑꯍꯜ ꯑꯣꯏꯔꯕ ꯍꯅꯨꯕ ꯑꯃ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯔꯤ ꯀꯔꯤꯅꯣ ꯄꯣꯠꯁꯛ ꯈꯔ ꯊꯝꯂꯒ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯑꯍꯜ ꯑꯣꯏꯔꯕ ꯍꯅꯨꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯉꯁꯥꯏ ꯀꯩ ꯑꯗꯨꯅ ꯍꯥꯏꯌꯨ ꯍꯥꯏꯅ ꯁꯤꯟꯅꯔꯛꯄ ꯋꯥꯐꯝ ꯄꯨꯝꯅꯃꯛ, ꯃꯥꯅ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯛꯆꯦꯡ ꯅꯤꯡꯊꯧ ꯊꯦꯡꯅꯔꯛꯄ ꯑꯃꯗꯤ ꯀꯩ ꯑꯗꯨꯒ ꯊꯦꯡꯅꯔꯛꯄ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯃꯨꯟꯅ ꯇꯥꯔꯕ ꯃꯇꯨꯡ ꯑꯍꯜ ꯑꯣꯏꯔꯕ ꯍꯅꯨꯕ ꯑꯗꯨ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯀꯥ ꯍꯦꯟꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯃꯤꯠꯇ ꯃꯨꯟꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ, "ꯆꯨꯝꯃꯤꯗꯅ ꯑꯈꯪ ꯑꯍꯩ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗꯣ꯫ ꯐꯔꯦ ꯐꯔꯦ, ꯁꯤ ꯂꯧꯁꯤꯜꯂꯨ." ꯑꯁꯤ ꯍꯥꯏꯔꯒ ꯐꯛ ꯑꯃꯒ ꯅꯨꯡꯅ ꯁꯥꯕ ꯇꯦꯡꯀꯣꯠ ꯑꯃꯒ ꯄꯤꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯍꯜ ꯑꯣꯏꯔꯕ ꯍꯅꯨꯕ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, "ꯃꯁꯤꯒꯤ ꯐꯛ ꯑꯁꯤ ꯑꯆꯝꯕ ꯐꯛ ꯅꯠꯇꯦ꯫ ꯐꯛ ꯑꯁꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯀꯅꯥꯅ ꯆꯠꯄꯗ ꯋꯥꯔꯒꯗꯕ, ꯑꯣꯏꯊꯣꯛꯄ ꯉꯝꯂꯔꯣꯏꯗꯕ ꯃꯐꯝ ꯀꯌꯥ ꯐꯛ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯏꯔꯥꯏ ꯂꯥꯏꯅ ꯌꯧꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯐꯛ ꯑꯁꯤ ꯂꯩꯃꯥꯏꯗ ꯊꯥꯗꯨꯅ ꯐꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯐꯝꯂꯒ ꯅꯪꯅ ꯌꯧꯅꯤꯡꯂꯤꯕ ꯃꯐꯝ ꯑꯗꯨ ꯍꯥꯏꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯐꯛ ꯑꯁꯤꯅ ꯄꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯑꯗꯨꯃꯛ ꯄꯨꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯨꯡꯒꯤ ꯇꯦꯡꯀꯣꯠ ꯑꯁꯤꯁꯨ ꯑꯆꯝꯕ ꯇꯦꯡꯀꯣꯠ ꯅꯠꯇꯦ꯫ ꯏꯁꯤꯡ ꯊꯣꯛꯎ ꯍꯥꯏꯔꯤꯕ ꯃꯈꯩ ꯊꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯅꯪꯅ ꯔꯥꯖꯀꯨꯃꯥꯔꯤ ꯐꯪꯅꯕ ꯍꯣꯠꯅꯕꯒꯤ ꯈꯣꯡꯆꯠꯇ ꯃꯁꯤꯁꯤꯡ ꯑꯁꯤ ꯁꯣꯏꯗꯅ ꯆꯪꯉꯛꯀꯗꯕ ꯉꯥꯛꯇꯅꯤ." ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯗꯨ ꯑꯍꯜ ꯑꯗꯨꯗ
ꯇꯧꯕꯤꯃꯟ ꯈꯪꯕ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯑꯍꯜ ꯑꯗꯨ ꯁꯤꯟꯅꯔꯝꯂꯒ ꯐꯛ ꯑꯗꯨ ꯂꯩꯃꯥꯏꯗ ꯊꯥꯗꯨꯅ ꯐꯛ ꯃꯊꯛ ꯑꯗꯨꯗ ꯅꯨꯡꯒꯤ ꯇꯦꯡꯀꯣꯠ ꯑꯗꯨꯒ ꯂꯣꯏꯅꯅ ꯐꯝꯂꯒ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒꯤ ꯂꯩꯕꯥꯛ ꯇꯝꯅ ꯄꯥꯏꯔꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯑꯍꯥꯡꯕ ꯃꯥꯂꯪ ꯃꯔꯛ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯄꯥꯏꯔꯤꯉꯩ ꯅꯨꯃꯤꯠꯁꯨ ꯃꯌꯨꯝ ꯆꯪꯈꯤꯗꯨꯅ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯍꯤꯡꯗꯨꯃ ꯂꯦꯜꯂꯒ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒꯤ ꯂꯩꯕꯥꯛ ꯇꯝꯅ ꯆꯠꯂꯒꯦ ꯈꯟꯗꯨꯅ ꯐꯛ ꯑꯄꯥꯏꯕꯤꯗꯨꯅ ꯄꯥꯏꯔꯤꯕꯗꯨ ꯂꯦꯞꯅꯕ ꯑꯍꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯄꯣꯊꯥꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯐꯛ ꯑꯄꯥꯏꯕꯤꯗꯨꯅ ꯄꯥꯏꯔꯤꯕꯗꯨ ꯂꯦꯞꯂꯒ ꯂꯩꯃꯥꯏꯗ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯍꯟꯗꯛꯃꯨꯛꯁꯨ ꯆꯥꯎꯔꯕ ꯎꯃꯪ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯁꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯎꯃꯪꯗ ꯍꯦꯛ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯀꯔꯤꯒꯨꯝꯕ ꯁꯥꯔ ꯃꯤꯔ ꯈꯪꯗꯕ ꯑꯃꯅ ꯌꯥꯝꯅ ꯋꯥꯅ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯀꯔꯤꯅꯣ ꯈꯪꯅꯤꯡꯅ ꯑꯀꯣꯏꯕꯗꯨꯗ ꯉꯥꯏꯍꯥꯛ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯎꯔꯦ ꯑꯍꯜ ꯌꯥꯝꯅ ꯑꯣꯏꯔꯕ ꯍꯅꯨꯕ ꯑꯃ ꯃꯈꯨꯠꯇ ꯆꯩꯁꯨ ꯑꯃ ꯄꯥꯏꯔꯒ ꯌꯥꯝꯅ ꯋꯥꯅ ꯆꯠꯂꯤꯕꯗꯨ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯍꯜ ꯑꯗꯨꯗ ꯍꯪꯉꯤ, ꯈꯨꯔꯥꯕꯨ ꯀꯗꯥꯏ ꯌꯧꯕꯤꯒꯗꯕꯅꯣ? ꯎꯃꯪ ꯑꯁꯤꯗ ꯏꯊꯟꯇ ꯀꯔꯤ ꯇꯧꯕꯤꯔꯝꯂꯤꯕꯅꯣ? ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ, ꯑꯩ ꯊꯕꯛ ꯑꯃꯒꯤ ꯂꯥꯛꯂꯝꯕꯅꯤ꯫ ꯑꯩꯒꯤ ꯌꯨꯝꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯂꯥꯞꯄꯤ꯫ ꯑꯩꯗꯤ ꯑꯍꯜ ꯌꯥꯝꯅꯁꯨ ꯑꯣꯏꯕꯅ ꯆꯩꯁꯨ ꯌꯥꯎꯗꯅꯁꯨ ꯆꯠꯄ ꯉꯝꯗ꯭ꯔꯦ꯫ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅꯁꯨ ꯈꯣꯡꯁꯤ ꯊꯥꯡꯕ ꯊꯣꯛꯇ꯭ꯔꯦ꯫ ꯑꯩꯕꯨ ꯏꯁꯤꯡ ꯈꯖꯤꯛꯇ ꯄꯤꯊꯛꯄꯤꯌꯨꯕ꯫ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯅꯤꯡꯊꯧꯗꯨ ꯉꯁꯥꯏ ꯂꯝꯕꯤꯗ ꯑꯍꯜ ꯑꯗꯨꯅ ꯄꯤꯔꯛꯈꯤꯕ ꯅꯨꯡꯒꯤ ꯇꯦꯡꯀꯣꯠ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯅꯨꯡꯒꯤ ꯇꯦꯡꯀꯣꯠ ꯑꯗꯨꯗ ꯏꯁꯤꯡ ꯈꯔ ꯊꯣꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯍꯦꯛ ꯍꯥꯏꯕꯒ ꯅꯨꯡꯒꯤ ꯇꯦꯡꯀꯣꯠ ꯑꯗꯨꯁꯨ ꯏꯁꯤꯡ ꯄꯤꯛꯆꯣꯅ ꯌꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯁꯤꯡ ꯑꯗꯨ ꯑꯍꯜ ꯑꯣꯏꯔꯕ ꯍꯅꯨꯕꯗꯨꯗ ꯄꯤꯊꯛꯂꯝꯃꯤ꯫ ꯏꯁꯤꯡ ꯑꯗꯨ ꯑꯍꯜ ꯑꯗꯨꯗ ꯄꯤꯊꯛꯂꯕ ꯃꯇꯨꯡ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯍꯜ ꯑꯗꯨꯕꯨ ꯃꯌꯨꯝ ꯇꯝꯅ ꯊꯤꯟꯕꯤꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯇꯥꯔꯕ ꯊꯦꯡꯂꯕꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯑꯍꯤꯡꯗꯨꯃ ꯃꯥꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯂꯩꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗꯨ ꯃꯩ ꯊꯥꯟꯕꯒꯨꯝ ꯄꯨꯡꯉꯥꯟ ꯉꯥꯜꯂꯛꯂꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎꯁꯤꯡꯗꯁꯨ ꯑꯉꯥꯟꯕ ꯃꯉꯥꯜꯁꯤꯡ ꯑꯗꯨ ꯆꯪꯂꯛꯂꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯅꯤꯡꯊꯧꯗꯨ ꯌꯥꯝꯅ ꯉꯛꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯉꯥꯜꯂꯤꯕ ꯑꯗꯨ ꯀꯔꯤꯅꯣ ꯈꯪꯅꯤꯡꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯎꯔꯦ ꯌꯨꯝ ꯑꯗꯨꯗꯒꯤ ꯈꯔ ꯂꯥꯞꯅ ꯂꯩꯕ ꯑꯋꯥꯡꯕ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯗꯂꯥꯟ ꯃꯊꯛꯀꯤ ꯊꯣꯡꯅꯥꯎ ꯃꯌꯥ ꯑꯃꯗ ꯅꯣꯡꯗꯣꯜ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯊꯥꯖꯒꯨꯝ ꯃꯁꯦꯛ ꯃꯉꯥꯜ ꯑꯃꯒ ꯂꯣꯏꯅꯅ ꯐꯝꯂꯤꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ꯫ ꯅꯤꯡꯊꯧ ꯑꯗꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯛ ꯁꯦꯡꯅ ꯎꯕ ꯐꯪꯗ꯭ꯔꯕꯁꯨ ꯅꯨꯄꯤ ꯑꯗꯨꯕꯨ ꯎꯕ ꯃꯇꯝꯗ ꯃꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯥꯎꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯗꯨꯝꯅ ꯃꯄꯥꯟꯗ ꯊꯣꯛꯈꯤꯕꯗꯨꯗ ꯑꯍꯜ ꯑꯣꯏꯔꯕ ꯍꯅꯨꯕꯗꯨꯁꯨ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯤꯠ ꯀꯨꯞꯇꯨꯅ ꯌꯦꯡꯂꯤꯕ ꯑꯗꯨ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ, ꯑꯁꯤꯅꯤ ꯅꯍꯥꯛꯅ ꯊꯤꯕ ꯂꯥꯛꯂꯤꯕ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯣ꯫ ꯑꯍꯜ ꯑꯣꯏꯔꯕ ꯍꯅꯨꯕꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯅꯤꯡꯊꯧꯗꯨ ꯌꯥꯝꯅ ꯉꯛꯅ ꯍꯥꯏꯔꯛꯏ, ꯈꯨꯔꯥꯗꯤ ꯑꯩ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕ? ꯑꯍꯜ ꯑꯣꯏꯔꯕ ꯍꯅꯨꯕꯗꯨꯅ ꯅꯣꯛꯂꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯍꯩ ꯑꯉꯥꯎꯕ, ꯅꯍꯥꯛ ꯈꯛꯇ ꯅꯠꯇꯦꯅꯦ ꯃꯐꯝ ꯑꯁꯤꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯕꯨ ꯐꯪꯅꯕ ꯊꯤꯔꯛꯂꯤꯕ ꯑꯁꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤ ꯑꯆꯝꯕ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯗꯤ ꯅꯠꯇꯦ꯫ ꯃꯥ ꯄꯣꯛꯄ ꯃꯇꯝꯗ ꯁꯔꯒꯗꯒꯤ ꯂꯩꯔꯦꯝꯕꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯇꯨꯅ ꯃꯇꯤꯛ ꯃꯉꯥꯜ ꯄꯤꯔꯝꯂꯤꯕꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯍꯦꯛ ꯇꯥꯕꯒ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯒꯤ ꯃꯁꯦꯛ ꯃꯉꯥꯜꯇꯅ ꯂꯩꯕꯥꯛ ꯑꯁꯤ ꯄꯨꯡꯉꯥꯟ ꯉꯥꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯗꯤ ꯑꯗꯨꯃꯛ ꯃꯤꯆꯝ ꯑꯃꯒꯨꯝ ꯂꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤ ꯇꯔꯥꯏ ꯍꯦꯛꯇꯗꯤ ꯐꯪꯂꯣꯏ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯕꯨ ꯐꯪꯒꯦ ꯍꯥꯏꯔꯕꯗꯤ ꯅꯪꯉꯣꯟꯗ ꯆꯥꯡꯌꯦꯡ 3 ꯈꯛ ꯇꯧꯔꯛꯀꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯆꯥꯡꯌꯦꯡꯁꯤꯡ ꯑꯗꯣ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤ ꯅꯪꯒꯤ ꯑꯣꯏꯔꯦ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯥꯏꯊꯤꯔꯕꯗꯤ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝꯁꯪꯗ ꯂꯩꯕ ꯇꯥꯏ꯫ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯅꯤꯡꯊꯧꯗꯨ ꯈꯪꯅꯤꯡꯕ ꯂꯥꯡꯇꯛꯅꯕꯅ ꯃꯈꯥ ꯇꯥꯅ ꯍꯪꯂꯛꯏ, ꯈꯨꯔꯥ, ꯀꯔꯝꯕ ꯆꯥꯡꯌꯦꯡꯅꯣ? ꯑꯩ ꯁꯣꯏꯗꯅ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯊꯧꯅꯥ ꯐꯕ ꯃꯇꯧ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ, ꯐꯔꯦ ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯗꯨ ꯌꯧꯔꯕꯗꯤ ꯍꯌꯦꯡꯃꯛ ꯀꯣꯅꯨꯡꯗ ꯆꯠꯂꯣ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒ ꯂꯨꯍꯣꯡꯕ ꯄꯥꯝꯂꯕꯗꯤ ꯆꯥꯡꯌꯦꯡ 3 ꯈꯛ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯔꯛꯀꯅꯤ꯫ ꯆꯥꯡꯌꯦꯡꯁꯤꯡ ꯑꯗꯨꯗꯤ ꯑꯍꯥꯟꯕꯗ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯆꯥꯎꯔꯕ ꯀꯥ ꯑꯃꯗ ꯍꯪꯒꯥꯝ ꯃꯔꯨ ꯉꯥꯛꯇ ꯄꯤꯛ ꯊꯟꯅ ꯂꯩꯔꯝꯒꯅꯤ꯫ ꯃꯗꯨꯒꯤ ꯍꯪꯒꯥꯝ ꯃꯔꯨꯁꯤꯡ ꯑꯗꯣ
ꯑꯍꯤꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯊꯥꯎ ꯑꯣꯏꯅ ꯂꯣꯏꯅ ꯁꯨꯡꯗꯣꯛꯀꯗꯕꯅꯤ꯫ ꯑꯗꯨꯒ ꯃꯊꯪꯒꯤ ꯑꯅꯤꯁꯨꯕ ꯆꯥꯡꯌꯦꯡꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯌꯥꯝꯅ ꯇꯝꯊꯤꯕ, ꯌꯥꯝꯅ ꯆꯥꯎꯔꯕ ꯍꯤꯡꯆꯥꯕ ꯑꯅꯤꯈꯛ ꯂꯩꯕꯅꯤ꯫ ꯑꯗꯨ ꯅꯍꯥꯛꯅ ꯃꯥꯏꯊꯤꯕ ꯄꯤꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯔꯣꯏꯕ ꯆꯥꯡꯌꯦꯡ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ, ꯃꯤꯑꯣꯏꯕ ꯀꯅꯥꯅꯁꯨ ꯀꯥꯕ ꯉꯝꯗ꯭ꯔꯤꯕ ꯆꯤꯡꯖꯥꯎ ꯑꯃ ꯂꯩ꯫ ꯆꯤꯡꯖꯥꯎ ꯑꯗꯨꯒꯤ ꯃꯇꯣꯟꯗ ꯆꯥꯎꯔꯕ ꯙꯣꯟ ꯑꯃ ꯂꯩ꯫ ꯆꯤꯡꯖꯥꯎ ꯑꯗꯨꯒꯤ ꯃꯇꯣꯟ ꯇꯝꯅ ꯀꯥꯔꯒ ꯙꯣꯟ ꯑꯗꯨ ꯊꯤꯟꯕ ꯉꯝꯕ ꯆꯥꯡꯌꯦꯡ ꯑꯍꯨꯝ ꯑꯁꯤ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯕꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤ ꯅꯪꯒꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯃꯨꯟꯅ ꯇꯥꯔꯕ ꯃꯇꯨꯡ ꯅꯣꯛꯐꯦꯠ ꯇꯧꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯂꯝꯃꯤ꯫ ꯍꯪꯒꯥꯝ ꯃꯔꯨꯁꯤꯡ ꯑꯁꯤꯅ ꯀꯛꯆꯦꯡ ꯅꯤꯡꯊꯧ ꯑꯗꯨꯗꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯊꯥꯎ ꯑꯣꯏꯅ ꯁꯨꯡꯂꯒꯦ꯫ ꯑꯗꯨꯒ ꯍꯤꯡꯆꯥꯕ ꯑꯅꯤꯗꯨꯅ ꯑꯩꯒꯤ ꯃꯔꯨꯞ ꯀꯩ ꯑꯗꯨꯒꯤ ꯃꯇꯦꯡ ꯂꯧꯔꯒꯦ꯫ ꯆꯤꯡꯖꯥꯎ ꯑꯗꯨ ꯀꯥꯕꯗꯤ ꯑꯔꯥꯏꯕ ꯊꯕꯛꯅꯤ꯫ ꯑꯩꯒꯤ ꯐꯛ ꯑꯄꯥꯏꯕꯤ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯈꯨꯔꯥ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯈꯨꯔꯥꯅ ꯄꯨꯝꯅꯃꯛ ꯇꯥꯛꯄꯤꯕ꯫ ꯑꯩ ꯍꯌꯦꯡꯃꯛ ꯀꯣꯅꯨꯡꯗ ꯆꯠꯂꯒ ꯆꯥꯡꯌꯦꯡꯁꯤꯡ ꯑꯗꯨ ꯄꯥꯡꯊꯣꯛꯅꯕ ꯇꯧꯖꯔꯨꯔꯒꯦ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯤꯡꯊꯧꯗꯨ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯑꯍꯜ ꯑꯗꯨꯗ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯔꯝꯂꯒ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯀꯣꯅꯨꯡ ꯑꯗꯨꯗ ꯌꯧꯔꯛꯄꯗ ꯀꯣꯅꯨꯡꯒꯤ ꯊꯣꯡꯖꯥꯎ ꯉꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯗ ꯃꯥꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯥꯛꯄꯒꯤ ꯃꯔꯝ ꯅꯤꯡꯊꯤꯅ ꯍꯥꯏꯔꯒ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨꯒ ꯎꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯊꯣꯉꯥꯛꯄ ꯅꯨꯄꯥ ꯑꯅꯤꯈꯛꯅ ꯌꯦꯠ ꯑꯣꯏꯗ ꯉꯥꯛꯇꯨꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯌꯥꯏ ꯊꯪꯗꯨꯅ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯩꯔꯤꯕ ꯗꯔꯕꯥꯔ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯐꯝꯗ ꯊꯣꯉꯥꯛꯄ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃꯅ ꯅꯨꯄꯥꯗꯨꯅ ꯂꯥꯛꯄꯒꯤ ꯃꯔꯝ ꯄꯨꯝꯕ ꯍꯥꯏꯔꯝꯂꯒ ꯊꯣꯉꯥꯛꯄ ꯅꯨꯄꯥ ꯑꯅꯤ ꯑꯗꯨ ꯗꯔꯕꯥꯔ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨꯃꯛ ꯑꯁꯦꯡꯕ ꯆꯨꯝꯕꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯗꯨ ꯃꯄꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧꯒꯤ ꯅꯥꯀꯟꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯉꯔꯥꯡ ꯃꯥꯅ ꯎꯈꯤꯕ ꯃꯁꯦꯛ ꯃꯉꯥꯜ ꯑꯗꯨ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯎꯔꯨꯕꯗꯒꯤ ꯍꯦꯟꯅ ꯄꯥꯝꯕ, ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯀꯔꯤꯁꯨ ꯉꯝꯂꯔꯣꯏꯗꯕ, ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ ꯊꯕꯛꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯀꯔꯦꯝꯅꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤ ꯍꯥꯏꯕ? ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯐꯪꯅꯕꯒꯤꯗꯃꯛ ꯆꯥꯡꯌꯦꯡꯁꯤꯡ ꯑꯁꯤ ꯌꯥꯎꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕ? ꯍꯥ ꯍꯥ ꯍꯥ! ꯐꯔꯦ ꯐꯔꯦ, ꯆꯥꯡꯌꯦꯡꯁꯤꯡ ꯑꯁꯤ ꯅꯪꯅ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯅꯪꯒꯤ ꯑꯣꯏꯔꯦ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯥꯏꯊꯤꯔꯕꯗꯤ ꯅꯪ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝꯁꯪꯅ ꯂꯩꯕꯁꯤ ꯅꯁꯥꯅ ꯌꯥꯔꯦꯀꯣ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯆꯥꯡꯌꯦꯡꯁꯤꯡ ꯑꯗꯨꯗ ꯇꯧꯒꯗꯕꯁꯤꯡ ꯑꯗꯨ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯕꯤꯔꯛꯄ ꯑꯗꯨꯒꯨꯝ ꯑꯃꯠꯇ ꯆꯤꯊꯗꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯐꯝꯁꯤꯡ ꯑꯗꯨꯗ ꯌꯥꯅꯔꯕ ꯃꯇꯨꯡꯗ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯅꯥꯏ ꯑꯃꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯍꯪꯒꯥꯝ ꯃꯔꯨꯁꯤꯡ ꯄꯩꯗꯨꯅ ꯊꯝꯂꯤꯕ ꯀꯥꯗꯨꯗ ꯄꯨꯁꯤꯟꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯅꯥꯏ ꯑꯗꯨꯁꯨ ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯀꯥ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯅꯤꯡꯊꯧ ꯑꯗꯨ ꯑꯀꯣꯏꯕꯗꯨ ꯉꯥꯏꯍꯥꯛ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯀꯥ ꯑꯗꯨꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯀꯛꯆꯦꯡ ꯑꯃ ꯂꯩꯔꯝꯕꯗꯨꯗ ꯀꯛꯆꯦꯡ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯀꯧꯕꯤꯔꯛꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯤꯀꯨꯞ ꯈꯔ ꯂꯩꯔꯒ ꯀꯛꯆꯦꯡ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯂꯕ ꯃꯥꯒꯤ ꯀꯛꯆꯦꯡ ꯃꯌꯥꯝ ꯄꯨꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯩꯔꯤꯕ ꯍꯪꯒꯥꯝ ꯃꯔꯨꯁꯤꯡ ꯄꯩꯗꯨꯅ ꯊꯝꯂꯤꯕ ꯀꯥ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯛꯆꯦꯡ ꯃꯌꯥꯝ ꯆꯪꯗꯨꯅ ꯌꯥꯝꯂꯕ ꯍꯪꯒꯥꯝ ꯃꯔꯨ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯑꯍꯤꯡꯗꯨꯃꯗ ꯊꯥꯎ ꯑꯣꯏꯅ ꯂꯣꯏꯅ ꯁꯨꯡꯗꯣꯛꯂꯝꯃꯤ꯫ ꯊꯕꯛ ꯑꯗꯨ ꯂꯣꯏꯔꯕꯗ ꯀꯛꯆꯦꯡꯁꯤꯡ ꯑꯗꯨꯁꯨ ꯍꯟꯈ꯭ꯔꯦ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯍꯪꯒꯥꯝ ꯃꯔꯨꯁꯤꯡ ꯄꯩꯗꯨꯅ ꯊꯝꯂꯤꯕ ꯀꯥꯗꯨꯗ ꯂꯥꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯀꯅꯥꯅꯁꯨ ꯄꯥꯡꯊꯣꯛꯄ ꯉꯝꯈꯤꯗ꯭ꯔꯕ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯂꯝꯕ ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯃꯊꯪꯒꯤ ꯆꯥꯡꯌꯦꯡ ꯑꯗꯨ ꯑꯃꯨꯛ ꯄꯥꯡꯊꯣꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯂꯩꯀꯣꯜꯗ ꯍꯧꯕ ꯎ ꯄꯥꯝꯕꯤ ꯑꯃꯗ ꯀꯩ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯆꯥꯡꯌꯦꯡ ꯑꯗꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯅ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯑꯄꯥꯛꯄ ꯂꯝꯄꯥꯛ ꯑꯃꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯤꯡꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯃꯤꯅ ꯁꯦꯡꯅ ꯁꯥꯏꯅꯕ ꯉꯝꯗꯅ ꯌꯦꯡꯂꯝꯃꯤ꯫ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯆꯥꯎꯔꯕ ꯇꯝꯊꯤꯔꯕ ꯍꯤꯡꯆꯥꯕ ꯑꯅꯤ ꯑꯃꯗꯤ ꯅꯤꯡꯊꯧ ꯑꯗꯨꯒ ꯀꯩ ꯑꯗꯨꯒ ꯃꯈꯣꯏ ꯃꯔꯤ ꯂꯥꯟ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯑꯅꯤ ꯑꯗꯨ ꯀꯩ ꯑꯃꯗꯤ ꯅꯤꯡꯊꯧꯅ ꯂꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤꯔꯝꯃꯤ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯀꯅꯥꯅꯁꯨ ꯄꯥꯡꯊꯣꯛꯄ ꯉꯝꯂꯛꯇ꯭ꯔꯕ ꯊꯕꯛ ꯑꯗꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯄꯥꯡꯊꯣꯛꯄ ꯑꯗꯨꯗ ꯂꯝꯄꯥꯛ ꯑꯗꯨꯗ ꯇꯤꯜꯂꯝꯂꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯔꯝꯗꯦ꯫ ꯃꯤꯌꯥꯝ ꯑꯗꯨꯅ ꯂꯥꯎꯅ ꯂꯥꯡꯅꯕꯗꯇ ꯂꯝꯄꯥꯛ ꯑꯗꯨ ꯄꯨꯝꯅꯤꯟ ꯅꯤꯜꯂꯝꯃꯤ꯫
ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯆꯥꯡꯌꯦꯡ ꯑꯗꯨ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯂꯝꯂꯕ ꯃꯇꯨꯡ ꯑꯀꯣꯟꯕ ꯏꯔꯣꯏ ꯂꯣꯏꯕ ꯆꯥꯡꯌꯦꯡ ꯑꯗꯨ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯧꯗꯨ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯇꯤꯜꯂꯤꯕ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯃꯌꯥꯏꯃꯛꯇꯗ ꯃꯥꯒꯤ ꯐꯛ ꯑꯄꯥꯏꯕꯤꯗꯨ ꯂꯩꯃꯥꯏꯗ ꯊꯥꯗꯨꯅ ꯐꯛ ꯑꯄꯥꯏꯕꯤꯗꯨꯒꯤ ꯃꯇꯦꯡꯅ ꯐꯛ ꯑꯗꯨꯗ ꯇꯣꯡꯂꯗꯨꯅ ꯆꯤꯡꯖꯥꯎ ꯑꯗꯨ ꯇꯝꯅ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯂꯝꯄꯥꯛ ꯑꯗꯨꯗ ꯇꯤꯜꯂꯝꯂꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯗꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯔꯥꯖꯀꯨꯃꯥꯔꯤ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯑꯄꯦꯟꯕ ꯐꯣꯡꯗꯣꯛꯅꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯄꯥꯏꯈ꯭ꯔꯕ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯅꯣꯡꯗꯣꯜ ꯑꯇꯤꯌꯥꯗꯨ ꯑꯈꯥꯛ ꯑꯔꯥꯎꯈꯣꯟꯒ ꯂꯣꯏꯅꯅ ꯈꯥꯛꯄ ꯂꯥꯎꯕ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯃꯤꯌꯥꯝ ꯑꯗꯨ ꯅꯣꯡ ꯃꯃꯤꯠ ꯐꯥꯛꯂꯤꯕꯣꯏ ꯅꯣꯡ ꯈꯣꯡꯂꯤꯕꯣꯏ ꯈꯜꯂꯝꯕꯅꯤ, ꯑꯗꯨꯕꯨ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯆꯤꯡꯖꯥꯎ ꯑꯗꯨꯒꯤ ꯃꯇꯣꯟ ꯌꯧꯗꯨꯅ ꯆꯤꯡꯖꯥꯎ ꯑꯗꯨꯒꯤ ꯃꯇꯣꯟꯗ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯙꯣꯟ ꯑꯗꯨ ꯊꯤꯟꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯑꯁꯨꯝꯅ ꯆꯤꯡꯖꯥꯎ ꯑꯗꯨꯒꯤ ꯃꯇꯣꯟꯗ ꯂꯩꯔꯤꯕ ꯙꯣꯟ ꯑꯗꯨ ꯊꯤꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯅꯤꯡꯊꯧꯗꯨ ꯃꯥꯒꯤ ꯐꯛ ꯑꯄꯥꯏꯕꯤꯗꯨ ꯇꯣꯡꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯂꯩꯍꯧꯔꯤꯕ ꯂꯝꯄꯥꯛ ꯑꯗꯨ ꯇꯝꯅ ꯄꯥꯏꯊꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯩꯃꯥꯏ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝꯗ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯇꯤꯛ ꯆꯥꯕ ꯅꯤꯡꯊꯧ ꯑꯃ ꯐꯪꯂꯦ ꯍꯥꯏꯅ ꯍꯔꯥꯎꯖꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯊꯥꯒꯠꯇꯨꯅ ꯍꯔꯥꯎꯕ ꯑꯄꯦꯟꯕ ꯐꯣꯡꯗꯣꯛꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤ ꯂꯩꯔꯤꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯠꯇꯅ ꯃꯇꯝ ꯀꯨꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯈꯤꯗ꯭ꯔꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯄꯥꯡꯊꯣꯛꯂꯕꯗꯨꯗꯗꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯤꯡꯊꯧ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯅꯤꯗꯨ ꯂꯩꯕꯥꯛ ꯑꯅꯤꯗꯨ ꯄꯨꯡꯖꯥꯎ ꯊꯤꯟꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯩꯕꯥꯛ ꯑꯅꯤꯗꯨ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯏꯪꯅ ꯆꯤꯛꯅ ꯈꯨꯠꯂꯤꯡꯕ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫